ꯄꯣꯂꯥꯡꯒꯨꯝꯕꯗ ꯊꯥꯕꯁꯦ ꯄꯣꯂꯥꯡꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯁꯨꯝꯕ ꯁꯥꯏꯗꯇ ꯍꯣꯜ ꯌꯥꯎꯔꯤꯁꯦ ꯍꯨꯠꯂꯤꯁꯦ ꯁꯤ ꯁꯨꯝꯕꯁꯤꯗ ꯑꯣꯔꯀꯤꯗꯀꯤ ꯀꯩꯅꯣꯁꯦ ꯈꯪꯉꯗꯤꯀꯣ ꯌꯥꯝ ꯂꯥꯏꯕꯅꯦ ꯊꯥꯕ ꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯂꯥꯏꯕꯅꯦ ꯃꯌꯥꯝꯗꯒꯤ ꯃꯥ ꯏꯂꯥꯏ ꯂꯥꯏꯕ ꯃꯥ ꯏꯂꯥꯏ ꯂꯥꯏꯕ ꯄꯣꯇꯤꯡꯁꯦ ꯈꯪꯉꯗꯤꯀꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯅ ꯑꯣꯔꯀꯤꯗ ꯒꯝꯂꯥꯗ ꯊꯥꯅꯤꯌꯦ ꯉꯍꯥꯟꯅ ꯎꯀꯛꯇ ꯊꯥꯕꯀꯣ ꯑꯗꯣ ꯉꯁꯤꯅ ꯒꯝꯂꯥꯗ ꯊꯥꯕꯗꯣ ꯀꯃꯥꯏꯅ ꯊꯥꯅꯤꯗꯣ ꯃꯃꯥꯅ ꯇꯥꯛꯇꯣꯏꯅꯦ ꯑꯗꯣ ꯃꯁꯤꯁꯤꯡꯁꯦ ꯀꯩꯀꯩꯅꯣ 시라 그노 시나 찌찌찌 막각네 찌 막각주 야우들 다다 셈바다 ꯍꯣꯏ 찌 막각주 야우니 ꯆꯦꯛ ꯃꯀꯛꯅꯦ ꯑꯗꯨꯒ ꯁꯤꯅ ꯎ ꯑꯩꯈꯣꯏꯒꯤ ꯈꯔ ꯎ ꯃꯀꯨꯗꯣ ꯎ ꯃꯎꯗꯣ ꯎ ꯃꯎꯗꯣ ꯎ ꯃꯎ ꯑꯗꯒꯤ ꯁꯤꯅ ꯃꯩꯇꯥꯟ ꯃꯩꯇꯥꯟꯁꯤꯅ ꯌꯨꯕꯤ ꯃꯀꯨ ꯍꯣꯏ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯣꯀꯣꯄꯤꯠ ꯁꯦꯝꯕꯒꯤ ꯈꯔ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯗꯣ ꯃꯀꯛꯇꯣ ꯁꯨꯃꯥꯏꯅ ꯄꯤꯁ ꯀꯛꯇꯣꯏꯕ ꯄꯤꯁ ꯌꯨꯕꯤ ꯃꯀꯨꯗꯣ ꯃꯊꯛꯀꯤ ꯃꯀꯨ ꯑꯀꯟꯕꯗꯣ ꯑꯗꯨꯗꯤ ꯂꯧꯊꯣꯛꯀꯗꯕꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯕ ꯃꯊꯛꯀꯤ ꯑꯄꯥꯕꯗꯣ ꯂꯦꯌꯔ ꯑꯗꯨ ꯀꯟꯕꯅꯦꯕ ꯑꯗꯨ ꯂꯧꯊꯣꯛꯀꯗꯕꯅꯦ ꯑꯗꯨꯒ ꯃꯅꯨꯡꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯃꯀꯛ ꯀꯛꯑꯒ ꯑꯗꯨꯒ ꯁꯤꯅ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯣ ꯅꯍꯥꯟꯒꯤ ꯄꯤꯠ ꯃꯣꯁꯇꯣ ꯀꯪꯉꯦꯗꯣ ꯄꯤꯠ ꯃꯣꯁꯁꯨ ꯌꯥꯎꯗꯣꯔama ꯇꯣꯠꯄꯗ ꯌꯥꯎꯗꯦ ꯑꯁ ꯇꯣꯠꯇꯣꯏ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯇꯧꯔꯒꯦ ꯑꯣꯔꯀꯤꯗꯀꯤ ꯄꯣꯇꯤꯡ ꯃꯤꯛꯁꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯃꯥꯏꯅ ꯇꯣꯠꯇꯣꯏꯅꯣ ꯌꯦꯡꯉꯤ ꯃꯥꯟꯅꯗꯦ ꯁꯤ ꯃꯈꯥꯁꯦ ꯃꯩꯇꯥꯟ ꯈꯔ ꯍꯥꯟꯅ ꯊꯥꯗꯣꯏꯅꯦ ꯃꯩꯇꯥꯟ ꯈꯔ ꯍꯥꯟꯅ ꯍꯥꯞꯄꯅꯦ ꯃꯈꯥꯁꯦ ꯃꯩꯇꯥꯟꯗꯣꯈꯔ ꯁꯨꯝꯕ ꯄꯤꯁ ꯃꯆꯥ ꯃꯆꯥ ꯀꯣ ꯃꯈꯥꯗ ꯍꯥꯞꯄ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯝꯈꯤꯒꯦ ꯁꯤ ꯄꯣꯇꯤꯡ ꯃꯤꯛꯁꯦ ꯀꯩꯅꯣꯁꯦ ꯄꯣꯠꯁꯦ ꯑꯣꯔꯀꯤꯗꯀꯤꯗꯤꯀꯣ ꯊꯥꯅꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒꯝꯂꯥ ꯀꯩꯀꯩꯗꯣ ꯑꯗꯨꯗ ꯊꯥꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯐꯨꯠꯀꯗꯕ ꯍꯣꯜ ꯃꯌꯥꯝ ꯌꯥꯎꯒꯗꯕ ꯒꯝꯂꯥꯒꯤꯕꯨꯗꯤ ꯃꯈꯥꯗ ꯍꯣꯜ ꯌꯥꯎꯗꯣꯏꯗꯅ ꯑꯗꯣ ꯁꯥꯏꯗꯇꯁꯨ ꯍꯣꯜ ꯍꯨꯠꯇꯣꯏꯔꯣ ꯁꯥꯏꯗꯇꯁꯨ ꯁꯨꯃꯥꯏꯅ ꯄꯣꯂꯥꯡꯒꯨꯝꯕꯗ ꯊꯥꯕꯁꯦ ꯄꯣꯂꯥꯡꯒꯨꯝꯕꯗꯁꯨ ꯁꯨꯝꯕ ꯁꯥꯏꯗꯇ ꯍꯣꯜ ꯌꯥꯎꯔꯤꯁꯦ ꯍꯨꯠꯂꯤꯁꯦ ꯁꯤ ꯁꯨꯝꯕꯁꯤꯗ ꯊꯥꯒꯗꯕꯅꯦꯕ ꯑꯅ ꯑꯩꯈꯣꯏ ꯒꯝꯂꯥ ꯊꯥꯒꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯍꯨꯠꯇꯥꯔꯦ ꯃꯌꯥꯝ ꯍꯨꯠꯇꯥꯔꯦ ꯍꯣꯜ ꯑꯆꯧꯕ ꯃꯌꯥꯝ ꯍꯨꯠꯇꯥꯔꯦ ꯑꯁ ꯑꯗꯨꯗꯤ ꯄꯣꯂꯥꯡꯅ ꯃꯁꯥꯒꯤ ꯑꯗꯨꯝ ꯍꯨꯠꯆꯔꯛꯄꯁꯦ ꯑꯗꯨꯝ ꯊꯥꯝ ꯐꯔꯦ ꯍꯣꯏ ꯄꯣꯂꯥꯡꯗ ꯊꯥꯔꯒꯦ ꯃꯥꯗꯤ ꯄꯣꯂꯥꯡꯗ ꯕꯥꯁꯀꯦꯠꯇ ꯊꯥꯔꯅꯤ ꯃꯥꯗꯤ ꯃꯇꯥꯏꯁꯨ ꯄꯨꯔꯥ ꯍꯣꯒꯗꯕꯅꯦꯕ ꯃꯔꯨ ꯍꯣꯒꯗꯕꯅꯦ ꯕꯥꯁꯀꯦꯠꯅ ꯏꯐ ꯐꯔꯦ ꯐꯨꯟꯕ ꯌꯥꯗꯦꯕꯀꯣ ꯐꯨꯟꯕ ꯌꯥꯗꯦ ꯃꯥꯗꯤ ꯃꯅꯨꯡꯗ ꯈꯔ ꯍ꯭ꯌꯨꯃꯤꯠꯇꯪ ꯑꯣꯏꯔꯒꯀꯣ ꯂꯩꯕꯅ ꯄꯥꯝꯃꯦꯕ ꯆꯣꯠ ꯂꯥꯎꯔꯒ 이싱 분자라가 좀 이싱 그노 떨어가 좀 있는 데라가 얌나 해나 래 빠밤데 하나 투네 그래 좀 깡보다 밤에 양 깡보는 ꯑꯁ ꯕꯦꯔꯥꯅꯤ ꯂꯩꯕꯥꯛꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯁꯤꯗ ꯊꯥꯗꯣꯏꯅꯦ ꯃꯥꯗꯤ ꯁꯣꯜ ꯌꯥꯎꯔꯣꯏ ꯁꯣꯜ ꯌꯥꯎꯗꯕꯤ 마디 설 여기야 돼. 오르키드 설 여러. 오르키드 gamla 타바 ꯌꯦꯡꯍꯧꯔꯁꯤ 마이 포팅 믹스까지. ꯌꯨꯝ ꯁꯥꯕꯒꯤ ꯃꯦꯇꯔꯤꯌꯦꯜ ꯃꯥꯜꯂꯦ. 마쿠 막각지. 막각 떨어. ꯃꯩꯇꯥꯟꯁꯨ ꯁꯨꯃꯥꯏꯅ ꯃꯀꯛ ꯇꯧꯒꯗꯕ. ꯆꯦꯛꯁꯨ ꯃꯀꯛ ꯀꯣ. ꯃꯩꯇꯥꯟ ꯃꯀꯛ ꯌꯨꯕꯤ ꯃꯀꯛ ꯀꯛꯀꯗꯕ. ꯑꯗ ꯁꯤꯁꯨ ꯃꯀꯛ ꯎꯁꯤ. ꯃꯀꯛ ꯊꯥꯔꯒ. ꯑꯗꯣ ꯃꯥꯒꯤ ꯆꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯣꯠꯄꯒꯤ ꯄ꯭ꯔꯣꯄꯣꯔꯁꯟꯁꯦ ꯄꯔꯁꯦꯟꯇꯦꯖ ꯍꯥꯏꯇꯥꯔꯦꯀꯣ. ꯄꯔꯁꯦꯟꯇꯦꯖ ꯑꯗꯨꯝ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯇꯣꯠꯇꯣꯏꯅꯤ. ꯆꯥꯡ ꯆꯞ ꯃꯥꯟꯅꯅ. ꯆꯦꯛꯁꯦ ꯁꯔꯨꯛ ꯑꯃ ꯀꯣ. ꯆꯥꯡ ꯑꯗꯨꯝ ꯈꯪꯅꯤꯗ. ꯆꯥꯡ ꯑꯗꯨꯝ ꯈꯪꯅꯤ. ꯆꯥꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯌꯥꯜꯂꯣ. ꯌꯥꯜꯂꯣ. ꯑꯗꯨꯝ ꯈꯪꯅꯤꯗꯅꯀꯣ. ꯈꯪꯅꯤꯗ. ꯑꯗꯨꯒ 우제 사룩 장잡만은 하여 장잡만은 거 우 마쳇 하다 우쳇 우구 우기 마구 마쳇도 아두나 두수 양 파 두 양 파요 누가 아이디 아리벨 레이버거
ꯑꯗꯣ ꯑꯩꯅ ꯊꯝꯖꯟꯈꯤꯕꯒꯤ ꯊꯝꯖꯜꯍꯧꯕꯒꯤ ꯍꯧꯖꯤꯛ ꯃꯩꯇꯥꯟꯁꯦ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯣ ꯃꯩꯇꯥꯟ ꯍꯥꯞꯄꯦ ꯌꯨꯕꯤ ꯃꯀꯨꯁꯦ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯣ ꯌꯨꯕꯤ ꯃꯀꯨ ꯁꯤ ꯀꯩꯅꯣꯁꯦ ꯀꯩꯕꯁꯦ ꯄꯤꯠꯃꯣꯁꯁꯦ ꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯇꯣꯠꯄꯤꯔꯗꯕ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯣꯠꯂꯦ ꯉꯥꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯊꯥꯔꯤꯕ ꯄꯣꯇꯤꯡ ꯃꯤꯛꯁꯇꯒꯤ ꯁꯤꯅ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃ ꯁꯞꯇ ꯑꯃ ꯇꯧꯗ ꯁꯤ ꯄꯣꯇꯤꯡ ꯃꯤꯛꯁꯁꯦ 이싱 디저다 중그러네봐. 시포티 믹스디. ꯍꯣꯏ. ꯑꯗꯨꯅ ꯃꯩꯇꯥꯟ ꯍꯥꯞꯄꯤꯁꯦ. ꯃꯩꯇꯥꯟ ꯍꯥꯞꯄꯤꯁꯤ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯞꯄꯤꯁꯤ. ꯆꯦꯛ ꯍꯥꯞꯄꯤꯁꯤ. ꯆꯦꯛ ꯍꯥꯞꯄꯤꯁꯤ. ꯃꯣꯏꯅ 이싱도 ꯐꯥꯖꯤꯜꯂꯒ ꯊꯝꯗꯣꯏꯅꯦ ꯍꯣꯜ ꯇꯧꯔꯒ. ꯍꯣꯜ ꯇꯧ ꯊꯝꯗꯣꯏ. ꯎ ꯃꯀꯨ ꯀꯩꯀꯩꯁꯤꯗꯤ ꯃꯥꯏ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯣꯏꯅꯦ. ꯐꯔꯇꯤꯂꯥꯏꯖꯔ ꯀꯩꯀꯩ. ꯁꯤꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯗꯣꯏꯕ. ꯄꯤꯠ ꯃꯣꯁꯀꯥꯁꯦ. 네. ꯈꯔ ꯍꯥꯞꯄꯅꯤꯗꯅ ꯐꯖꯅ ꯃꯣꯏꯁꯦ ꯆꯥꯡ ꯑꯃꯗ ꯄꯥꯏꯕꯤꯒꯗ ꯂꯧꯈꯠꯄꯗ ꯁꯤꯗ ꯊꯥꯗꯣꯏꯅꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯅꯨꯡꯁꯤꯗ ꯊꯥꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯍꯟꯇꯣꯛꯑꯒꯀꯣ 하피라니 마이 하피래 아주 오이자 손에나 먹어라 와 마이 통외라 와 되고 오이자 야완 또 말래 올깃기 그노제 항어디고 얌 라이브네 탑시네 해나 얌 라이브네 마얌데기 마이 라이브 포팅 믹스 항어디고 타이도 저든 팡 못 보니잖아 юм도 좋아 마이탄 데디 우쿠 마쳇 셰크 마쳇 사라포 사나름다 이게 타브데 말레 노래 이렇게 타블로 아두고 많이 잠비라가 과 뭐라 까지 탐도이노 마시제 두가 그노다 우름도 가 타만 우름도 탐도이네 봐 놈이 망아니 따라 우니디고 타로 타바 하우당아이게 좀 우름도 맞지 우름도 좀 타마수 야이 농사 밤바 레이 나테바 ꯄꯥꯝꯕꯤ ꯅꯠꯇꯦꯕ ꯎꯔꯨꯝꯗ ꯑꯗꯨꯝ ꯊꯝꯃꯁꯨ ꯌꯥꯏ ꯃꯥꯗꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯗꯣ ꯑꯗꯨꯗꯪ ꯐꯪꯕ ꯄꯥꯝꯃꯦ ꯍꯌꯦꯡ ꯆꯥꯎꯔꯒꯁꯨ ꯄꯥꯝꯕꯤ ꯆꯥꯎꯔꯛꯑꯁꯨꯀꯣ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯗꯣ ꯅꯣꯡꯃꯗ ꯅꯨꯡꯁꯥꯁꯦ ꯄꯨꯡ ꯀꯌꯥꯃꯨꯛ ꯐꯪꯉ ꯌꯥꯅꯤ ꯑꯋꯔꯁꯇ ꯌꯥꯝꯗ꯭ꯔꯕꯗꯀꯣ ꯀꯩꯅꯣ ꯄꯨꯡ 2-3 ꯑꯗꯨꯝ ꯐꯪꯉꯗꯤ ꯌꯥꯔꯦ ꯄꯨꯡ 2-3 ꯑꯗꯨꯝ ꯐꯪꯉꯗꯤ ꯌꯥꯔꯦ ꯄꯨꯡ 2-3 ꯅꯨꯡꯁꯥ ꯁꯥꯔꯝꯃꯒꯀꯣ ꯄꯨꯡ 2-3 ꯅꯨꯡꯁꯥ ꯁꯥꯔꯝꯃꯒ 그나 좀 우름 오이기션기바 맘팜다. 어디다 담그다봐. 어디 담비다봐. 그냥 파게 용나다디 깡니 말아도. 농사다 포도거디고. 깡드바. 투나 깡니바. 우름 담비게담네 누가. 아유키 농사도 방할라가. 아두가 시마돈지 깡니바. 맞대 아마 다이백스 레버가. 우브랑. 우이 예로 마수 오이네. 예로 마수 오이리세. 시디 깍탈란. 깍탈란네. 왜 깎아가면 돼? 막 하디 창이드나. 떨어겠어. 깡버제 깍택하다 보고. 자, 깡버제. 그래. 빠빠 깍탁비란. 치즈. 하이드 깍게만. 깍탁비란. 맘미 시다 만나도. 종절거든요. 많이 종절하죠. 맘미다. 시시시 그래 야리 뭐 말. 야리. 야니 스틱 용해 그노 동나 권다부도 밥이랑 거다 내볼까 이 답은 우리만이 나고 싱글 살려야 깸 사이드는 좀 살짝 사이비로 저 너무 능도가 만ung로 sul찬나 봐 마시기디 아두가 좀 야 마이탄 치르게도 좀 마도 hold tàu thầm anh đi xin được manung lúc nằm session bị rồi dạ lối xí đó orchid thaba gamla da basket da
ꯑꯣꯔꯀꯤꯗ ꯊꯥꯕ ꯂꯣꯏꯔꯦ ꯒꯝꯂꯥ ꯑꯣꯏꯔꯒꯅ ꯍꯨꯠꯂꯒ ꯊꯥꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯃꯍꯨꯠ ꯃꯍꯨꯠ ꯂꯩꯕꯁꯤꯗ ꯊꯥꯕꯤꯌꯣꯅ ꯃꯥꯅ ꯍꯥꯏꯕ